Kuki MLA ahum numit humni phawgi manungda laknaba warning thagre kariguma laktarbadi amuhana entry piro hana Zomei Council headquarters lamkana cherol ama thadurkhre hauzik ngahaki mamangdagi kangpupi taba lambi thingba hwkhre Sisipur gi tribongdasu lambi thingba hwkhre nakalam ramda Kuki josingna hawrakliba irang phawba laksinba ngamdraga mataw karamna India na China ga mayokna duna lan thengnaga duribano haina asangka sana phongdokhre Kuki militant singna nongmai kap tharakpadagi mikomna hom singna leina ba khangalakhre loina na chief minister gi farm house phawba attack torpa yai haina thamlakhre yumnam khem chana lusingba lenga ama lakhraba matungda Kuki militant ni singna ba singna mark singdagi ngahan ahing amadi ngara ayuk maitai singi khun tamna nongmai kap tharakhre nongmai kap tharakpa adubu village protection force BPF sinamna kanam ongda yaninda ba phongdorakhre BPF sinam gi advisor S Rajeshwar na phongdopa wafam palladuna khundrakpom kendra youth organization na thadrokpa serol amana hai Kuki militant singna chatharakliba thong asi security gi akanba khongthang sing lokhatuna thinghaudrabadi nungai taba pamdaba thodok sing tholakane mark singdagi nongmai kap tharakliba si thinghaudrabadi nauna chief minister oiriba yumnam khemchan gi ising thembida lairiba farm house da attack torokpa yai haiba wafam thamladuna Kuki militant singna ngasi sumaitai singda kaihauba leptre thengkhang kya da maitai singda Kuki militant singna nongmai kap senduna aduma kaihauduna lairi hairakle oirakliba phiba masida khundrakpom AC gi miyamna mikupna hom singna laibiyo haina palladuna phiba masida yelaumi singi anauba khongjang ama mathau tarakle haiba wafam su cherol asina makhata na phongdorakle Benjamin Mate BJP gi membership tagi loktho o haida maite alliance na phongdokhre tongan ba police station sina lokhatpa case ta senari ba ISS Benjamin Mate bu BJP gi primary membership tagi lokthokadabane haina maite alliance na Manipur amasung central lengak ta taksilakle maite alliance gi maikai dagi Benjamin Mate gi mathakta tongan ba police station singda lokhaliba FIR ga mari leinana thigatpagi thabak athuba matamda chathagadabane community gi marakta nuksina handanaba oidaba wafam sing phongdokpa thengnaba mari leinaba law sing sapchana chanahalu Manipur da mahausa gi punsida hanjilaknaba lengak nakanna honariba manung asida community gi marakta yengthinaba yaba waro sing social media gi khuthangda thadokpa khudakta thingadabane loinana Benjamin Mate gi mathakta lairiba case asi loisindriba phawba India Today and in Benjamin Mate na phongdopa waro sing phongba khudakta lepkodabane hairi hairiba wapam sing thabak oina lokhanabasu Manipur lenga amasung central lenga ke pongning sing silakle hairi KSO gi shutdown na Kuki jo singna khundaba mafam sing sauna akaiba pikhre Kuki jo kangbu nakpak tanare lengak sokotpa kangbu su thorakle hairi nakalamorom da lengak semaga mari leinana thorakleba hingsa gi thodok sing political ga mari leinai cabinet phanghaudaba singna insinbagi mamitai haina ZSF na phongdorakhre BJP gi yumnam khemchana lusingba anoba lengak sembada yawi haiduna Kuki jo MLA ahongi mathakta pendaba phongdoktuna Kuki students organization KSO na Kuki jo singna khundaba mafam singda kaukiba shutdown na chauna akaiba pikhre mafam kya da miyamna rally satpaga loinana lengak sembada yawriba deputy chief minister Nemsa Kipgen gi mitam yawna punna MLA ahongi mitam sing mai thaduna khongchang changsinkhre maras da lengak sembada Kuki jo MLA ahomna yawkiba dubu sogatpa kangbu amasu song thoraktuna MLA sing adugidamak phaiga phaina lepkhre MLA singilan thum yawna karigama amata ama ata thohanba yaroi hairi Churasanpur district ta KSO na changsinkiba khongjang adubu sogatuna chathakiba khongjang manungda shutdown thugai haibagi maralda khongjang loisingna gari kya thugai duna ama ata thohanke gari thugai bada Mizoram dagi lakpa gari ama yaurubadagi Mizoram dagi Meeoi kyana KSO ki shutdown adubu yaningdaba phongdoknarake lambida tire mai thaba nung paisinbana chingba tawduna achalawong sing thingbagi khongjang changsanke district asigi maroina Churasanpur headquarter amasung tuibonggi area da shutdown gi mami chauna take kaithel phamna ki de dukan sing thonglona ke atai lalol itiki tawba mafam sing su saplemna ke khongjang miyamna lamida thoraktuna acharong sing thingke lengak sogotpa MLA ahongi mitam mafam kya da mai thake Namijung Matung Kuki Women Organization for Human Rights na selaga chatkiba miyam gi rally na maram oiraga KSO ki shutdown adu tension ke rally adu da miyam homna sarugyana ba shutdown adu suspend tawbani haina KSO ki maikai khanghan zerol ama thadoraki haire Kuki Women Organization for Human Rights ki maikai dagi haire badi hojik leriba phibam asida Kuki jo MLA singna lengak sembada yauksinba asi yaningde deputy CM oina wasak laukhibi kangpokpi AC ki MLA Nemsa Kipgen khodak resign tawgadabane MLA
ahum ase Kuki zo miyambu namthak tawbusingne haibana chingba asine Marasina sahi ama hena president rule leiruraba matung nauna lengak semlakpa sida Kuki zo MLA ahum yaubada sawatpa Kuki zo singi barakta chong thoraklei MLA ahum ki matu nama sokpa yaroi haiba wafam sin thoraklei hadak status da miyam ge anoba lega ama sembada Kuki zo MLA ahum yaukiba adubu yaningdaba phongdoktuna hingsa ge thabak kya sa tharagliba sing ase political ga mari lene cabinet phanghodaba singna insinbagi mami tai haina Zomi Students Federation ZSF General Headquarters Susanpur ge Information and Publicity Wing na thadrokpa serol amana hairi zerols na makha tana hai ZSF ki maikai de miyam da thamjane ba wafam de handa Council of Minister ama semlakpa sina apunbagi warep lobagi tangai fadaba adu nau hongna na ningsing halai aikhoi gi mihut singna MLA ama oina lairiba makhai MLA punamak government gi saruk amane amarom da MLA khara government gi cabinet ta hablakpa si aramba maikai rom da wahantok piroi da bani haina su zerol asida palle zerols na makha tana hai government sembada yawi habagi handak thorakleba hingsa ge thong sing ase political ge khut yaubagi mami tai loinana MLA khara cabinet phanghotabagi pendaduna enchillaga irang hauhanbagi mami tai maramaduna pamdaba thohaningdaba thodok singdagi miyamna lapna leibinaba ZSF na haijari hairaduna zero asina makha tare tasengba political solution amagi roadmap ama poraknaba aikhogi tribal lusingba singda khut nonduna haijari aduguma political solution aduda condition amata thamduna ZSF na sawatkani haina supalle UKNN German Tiger Road Churchanpur Kangpopi phaunaba lambi thinglakpa yana leire hairi India lengak suspension of operation ki khuyek pinadriba Kuki lalholop United Kuki National Army UKNN na Churchanpur amasung Kangpopi phaunariba German Tiger Road thingjalakpa yana leire hairi press na phangba paw ge lekhun amana ha UKNN na lawrakliba phirep ase handak anawba lenga ama sembada Kuki zo MLA ahumna yauksin kiba adubu yaningdabagini hari panba yabadi haukiba February 4 da anawba lenga kwasakpa numit adumaktada leimakhong area da lambi thengduna khongjang changsenba haukibane mathangi numit February 5 ki ayuk pung tararom tarakpa adwaidasu Kangpopi district ki cycle PS ki manung chanba sinam jingda Kuki khulai paiba singna nongmai round ki amarom nongthakta kapkhatuna Kuki zo MLA ahumna lengak sembada yawba yaroi haina ki hanbagi thodoksu thokhrabane Churchanpur district ta Meeoi kharana pendaba phongdok jarabasu pamdaba thodok thokpa laite haina minister Govindas Konthaujamna phongdokhre Churchanpur district ta Meeoi kharana pendaba phongdok jarabasu pamdaba thodok thokpa laite Meeoi kharana maithaba amasung nunglangbagi matangda social media da thagalakpa video footage samagi matangda hangbada Cabinet Minister Govindas Konthaujamna hai maphamadu the security force sing matik chana thamba maramna pamdaba thodok thokpagi phibam laite adumoina makpendaba phongdorakliba miyoi sing adugi mathakta ka hena action lokhatpa ngamde Churchanpur da hojik mahausa ge phibam hanjalakle haina lawba yade adumoina mak security force sing na ningthina control tawri haina su mahana makha tana phongdokhe Nakalamarong da MP Bimol su wafam kya thamlakhre madude Manipur da ingtapa hanjalaknaba honabagi mayokta leiba miyoi singna nauna irang sagatpani haina MP Bimol akoijamna phongdokhre Manipur da haukiba sahi 2025 ki February 19 dagi India lengakna president role thamlakiba adu loktoktuna yumnam khemchana lusingba popular government ama semkiba sida Kuki zo MLA ahum yawi habagi tamak yaningdaba phongdoktuna Churchanpur da nahan thokiba irang adu Manipur da ingtapa hanjalaknaba honabagi mayokta leiba miyoi singna nauna irang saganaba honabani haina MP Angomsa Bimol akoijamna phongdokhre wafam singarang National News Agency amana hangba wahange pakumpira duna MP Angomsa Bimol akoijamna phongdokhibane mahana makha taraduna hai Manipur da thokliba crisis asibu loisinduna ingtapa hanjalaknabagi mayokta leiba radical element kharana maram oiduna nauna thokliba irang ase thokhanbane adubu hariba irang ase paksana sandorakpodi leite akaknaba mafam khara khakta da thokpa irangni thokliba thodo ase laibak thiba thodo amani phanayamna yaningdaba leiraba suleba asike constitution ki makhada dialogue sa thaduna yasinaba poraknaba honakadabani haina sumahana phongdokhe sinjamai ACG MLA yumnam khemchanbu Manipur ki chief minister oina khankiba dugi matangde MP Bimolna phongdokhibada Manipur ki nauna chief minister ki phampai yumnam khemchana laiba asige leiriba constitution bu masak khangna thabak tawduna democratic institution asige autonomy protect tawna na honagadabane punama asige mathakta center lenga ki maikai dagi Manipur lenga na mathau taba thabak thoram sing ning tamna pangthokpada mateng panggadabani haina su pahan amakha tarak phongdorakle
Uripok ta yum ama mai chakre ara yu pung mapan khara helak pada uripok khoisnam lai kai dalai ba aribam ajit chahi hompu mathoi gi yum gi second floor da mai chalak pada gi fire service na minute tara gi banung da changsilak tuna muthat ke haide adumona mak matau karamna horok pano khang haudarba mai asina sel yauna lupa lak tara rong gi pot chai sing sakre haide Chief Minister Khemchan ke ani suba cabinet me phamda IDP singma pungo na khana khre Deputy Chief Minister nem sakib ke virtual mota gi sarugya khre hari Chief Minister yumnam Khemchan alusungba government ki cabinet expansion tawdrine mangoina na anirak suba oina ngarang maha ke cabinet me pham pang thoktuna irang sohalaba IDP singbo khunda le tahana na bagi thorang paikhat na ba khana khre hari press na phangba paw gi lekhuna magi matungina arang lumidang wadam pung mangarom tabada Chief Minister Y Khemchan singna share loroga maha ke secretary Office ki conference hall da Deputy Chief Minister Losi Dikho Minister Govindas Konthaujam amasong Minister Khuraijam Loken Singna Sarugya ki ba miphamadu da anoba government asi semlakpada virtual mode ta wasaglaw ki bi Deputy Chief Minister Nemsak ki gen mode asidagi handok pagamdana cabinet miphamadu Sarugya ki haire panbayai nahan pangthok ki bataran dho suba Manipur Legislative Assembly ki tare suba session da su Deputy Chief Minister Nemsak ki gen virtual mode ta Sarugya ki State ki Chief Secretary Dr. P.K. Goel yauna government ki makok thongba officers sing amasung Advocate General yauna pangthokiba mifam aduda maroina hojik state asida panchayat mikhal pangthok nabagi thorang sing adu Rural Development and Panchayati Raj Department ki agenda oina khanake government na Panchayat mikhal si pangthok nabagi thorang lokhanaba lab na ke unlisted agenda kharasu cabinet na khanaraga warep lauki hari state cabinet ki mifam aduda maroina kangloki irang na maram oiraga hojik phawba mayumda hanjinba ngamdana lanjenaraga lairiba IDP singda piba sel gi mateng mate akai thokiba yum amasung maina thadok pikhraba yum sanabagi laukthokkiba tengbang sing adu pithoknanaba warep lauke laklaba ningthokaba numitagi irang asina maram oiraga akai toy thokraba yum sing magi constituency singi mihut sing yauna yengsinbaga loinana athuba matamda sananabagi thorang sing paikhatnabasu ngarage cabinet na warep oina lauki hari Janems ki solar lamp ayamba mai mamle iram nalasu kham thengna mole hari Manipur lengak no salaipa Jawaharlal Nehru Institute of Medical Sciences Janems Hospital ki complex manung da kheliba solar lamp ayamba masak khangdaba singna battery huran khibadagi numidang gi matam mai mamle masina maram oidna nupi angang satok sin tawbada hangoiba pokpa yauna re hari Janems ki ke manung da thaleba solar lamp ki battery huraliba Meeoi se gari asoba ama thaujilaklaga huranba yaurobra haina Janems ki security person singna phongdok narakle hospital asigi campus manung da mai mambana maram oidana campus asigi manung da thamba ladai Meeoi singi gari macha se mangba amadi huran kiba yaropa matamda madubu thibada phangna ba CCTV camera khara mafam sana thamba yamna mathau tare hojik CCTV camera nauna amuk install tawba mathau tarakle hospital asigi manung da leiriba iram nala sing asisu matam sangna ningthina sengdok pidabadagi amona kai paisinduna leire masina ising siendabadagi kang marung kokpham oibata natana apum asagi namthiba manam na anaba amadi anabagi kangbu singda khudong sataba thokhalle hospital sida layengba lakliba anabagi tengbangoi amana phongdorakpada hospital ki campus manuk si tarutanana thamaninge drain manung da matang kuine ising tungsinduna leibadagi apu masagi manam toina thengnare hospital sigi manung gi gate amade sekpal gi maromda ahangba plastic bottle amade atai plastic container sing paiduna thambagi mahutta hundok pingba maphamda hundok lambadagi pungsai saina lairibasi tahoningde huran sinthi tawba yauribasing madilenabasing na phaduna serak pihaninge haike Ponji scheme amagi mathakta police na lokhatpa case ki status report commission da pirakle hari Meeoi nifu taretagi lupa crore amaga lakh humadraga nithoi lising mogdrama thoi chamri gi senpam namthak tawduna thajahalaga lokhat khibada natana atopa Meeoi kharadagi su khongat ki habagi wakat ama Imphal police station da file tawduna September 2025 da case ama lokhat khrabasu masigi chathapam thokpa investigation amasung mipha pungi thabak sing tawbidre haiduna Manipur Human Rights Commission da pakalapadagi commission na mamang thagi kungatare ta khangan khibagi matungina Imphal West District Police ki ASP gi maikai ki case asigi status report commission da pirakle haidi police ki maikai digi pirakhiba status report adugi matungina thaudo asigi matangda case FIR number 307 close 9 2025 lokhale aduga case asida accused sing oina charge tawribana Kwakethel Soibam laikai dagi laimayum Sasikanta sahini phumari apokpa L ibomsa amasung takyal kolom laikai dagi kolom ya school khuman sahini phunithoi apokpa kolom asaubi khumani haina commission da phongdorakhrei loina
SBG Global haina mingthonba scheme asika mari leirana Meeoi marisu examine tawre adubo nahan phawda main accused oriba L Sasikanta IO gi mamangda Lotkhre haibaga loinana mahak phadanaba Lotkhre Chief Judicial Magistrate Imphal West da mahaki mathakta non bailable warrant of arrest issue tawbina bahaijakhre haina phongdorakle haidi punna lamai taru panba status report adu da case asiga mari leirana police na sathakhiba investigation gi thabak singsu marik sumna palakle haidi AAP की लुसिंग लकी ओबेरॉय काफ्तुना हालम ले आम आदमी पार्टी की लुसिंग लकी ओबेरॉय ngarang पंजाब की जलंधर दा लेबा मॉडल टाउन एरिया की गुजरधारा मनाक्ता शखंगब सिंगना नोंमेना काफ्तुना हाथखरे थौदो अदु ngara ayuk thokibani नोंमेना कापलम laba matung लकी ओबेरॉय laikanna बगिदमक हॉस्पिटल दा पुखतके महा हॉस्पिटल दा laikanna ngamdana laikhidabani पुलिस ना फोंदोरखिबदा सही 39 सुरबा AAP की लुसिंगबा लकी ओबेरॉय मॉडल टाउन एरिया की गुरदरादा करा आयु महा की कार तोंदुना लाखे गुरदरा अदुदगे थोरकलब मतुंग लकी ओबेरॉय ना मफम अदु थादोक्तुना चटनब गाड़ी दा काखतुना फमलिंगाई गाड़ी मसा तोंदुना लापो सखंगदब मियोय अनिना गाड़ी की थोनावदगी लकी ओबेरॉय बु नोमेना कापलंबने थौदोसिगी मतंगदा जलंधर पुलिस ना थीहुंबगी थबक सथबा हवखरे पंजाब की ऑपोजिशन की लुचिंगबा ओइलिबा प्रताप सिंह ना मिहार असिगी मतंगदा पेंदब फोंदोक्लदुना मिया मांगदा AAP की लुचिंगबा लकी ओबेरॉय बु मिहाथिना हातकिबा सिकिनिंगाइनि पंजाब तो लेबाक पाइरिबा AAP की लुचिंगबा अमबु असुमना हातोकपा ngamba हाइबसि लमदम सिदा लॉ एंड ऑर्डर की फिबम मयाइ चाइथरगले ताकपने रूलिंग पार्टी की लुचिंगबा सिंगफावबा सेफ ओइद्रबदि मिचम मियामदि कमदौना ngakpa ngamgedoribano पंजाब ता हौजे गैंग violence की थबक थवों के मियामदा अकी खंग पोहनबता नतना एडमिनिस्ट्रेशन असी पैरालाइज तौदुना लेरे अदुगा AAP के लंगा असिना मियामबु लाना लमजिंगनबा होनादुना लेरे हाइना फोंदोखे पाकिस्तान दा इराक की लाइसोल सथरिंगै सुसाइड बॉम्बर ना Meeoi 38 हाथखरे चामगा 64 सोखरे हाइरि पाकिस्तान की कोनुंग इस्लामाबाद की शहजाद टाउन दा तारलाई इमामबर्गदा पोखाइबगी थौदुक Meeoi 38 सिखरे अमसुंग चामगा 64 सोखरे हाइना मफम अदुगी मीडिया ना फोंदोरखरे खुदुंग थिबा थौदो अदु मियामना इराइगी लाइसोल सथरिंगैदा थोखिबने ऑथोरिटी सिंगना अहौबगी ओइना थिजिनबदा थौदो अदु मसा सिजदुना बोम पोखाइ हंदुना सथखिबा लंदानि हाबा खंबा ngamki शिया मुस्लिम सिंगना कारबालागी थौदोक सिंगबु निक्सिंदुना इमामबर्गा अदुदा लाइनिंग लाइसोलगी थबक सथखिबने इस्लामाबाद पुलिस ना थौदो अदुगी मतंगदा थिगतपगी थबक सथबगा लोइनना सीनियर ऑफिशियल अमना फोंदोखिबदा थौदो अदुगा मरी लेनना सीबगी चांग वांखलकपगी ओइथोकपा लै हाइखि पाकिस्तान इंस्टीट्यूट ऑफ मेडिकल साइंसेस पिम्स हॉस्पिटल की ममांगदा AFP फोटोग्राफर अमना फोंदोखिबदा थौदो अदुगा मरी लेनना सोकलबा मियोय क्या हॉस्पिटल दा पुसिलकपा ओखि हाइरि लैबादुगी प्राइम मिनिस्टर सहबा शरीफना लैखिद्रबा अमसुंग असोपा नंगलबा मियामगी मफमदा नुंगाइतबा उतपगा लोइनना थौदो अदुबु अकन मोंगदा यानिंगदबा फोंदोरखे थौदोक थोकफा मदुदा पाकिस्तान लेंगा की एजेंसी सिंग फोरेंसिक टीम सिंग अमसुंग मेडिकल पार्सन सिंग संगसिंदुना मखाताबा सेक्शन थौरांग पाइखतखे इमरजेंसी सर्विस सिंगना थौदोक थोकफा मदुदा योक्सुनखिबगा लोइनना पुलिस अमसुंग रेस्क्यू टीम सिंगना मी कनबा अमसुंग तेंबांग पीबगी थबक सिंग सथखि हाइरे सही तरह की ममांग सीखरे है क्लेम तौदुना लोइनाबिना पेंशन की खुदोंचाब लौथोकलमले हाइरि यामना तांगना थोकपा थौदोकसिंगी मनुंगदा अमा ओइरदुना सिस्टम की ओइबा सेक्शन दबा थौंग अमदा मध्य प्रदेश की सेंग्रोलीदा लेबा मियाइ चलबा नुपा अमा सीरे है महाकी लोइनाबिना क्लेम तौरबा मतुंग पेंशन की खुदोंचाब लौदुना लेरे महा हौजिक मसा हिंगले है प्रमाण पीननबा यामना कन्ना होनरे सही तरह की ममांगदा लेंगा की रेकॉर्ड सिंदा अमदी महाकी ममिंगदा अमदी डेथ सर्टिफिकेट पिरंबा थेंगनके महाना हौजिक लेंगा के ऑफिस सिंदा एप्लीकेशन अमा पुदुना महाक हिंगली सीदे हाना खंगनबा कन्ना होनरे हाइरे थौदो अदुदा हेना सोकलुबा अमना महाकी लोइनाबिना सही किया सीबगी सर्टिफिकेट अदु सिजिनदुना सही किया पेंशन लौरंबा अदुने महाना मखा तारदुना पंचायत की ऑफिसर सिंगना अतोपगा लौतुनदुना महाकी ममिंगदा लुपा करोड़ के लाना सिजिनरे मदुगी मतंगदा मिशन मिखाई नायदबा इन्वेस्टिगेशन अमा चथबियो हाइना महाकी माइकैदगी कंप्लेन तौरी सिंग्रोली डिस्ट्रिक्ट की मदा पुलिस स्टेशन की मनुंग चन्ना लेबा जिर खुंगंगी चंद्रबली पटेल ना करंग मफम अदुगी कलेक्टोरल ऑफिस ता महाक हिंगले हाबा एप्लीकेशन अमगा लोइनना लाखिबने महाक कुमजा 2014 दा महाक सीरे हाइना गवर्नमेंट की रेकॉर्ड लेरमखे कलेक्टर गौरवना हिरम अदुगी मतंग दा इन्वेस्टिगेशन चथदुना अकन चेराक पीनना बसेम सारे हाइरि इलेक्ट्रॉनिक फैक्ट्री थम्बिनबा तक्सनख्रे मणिपुर लेंगाकना चलाइजबा इलेक्ट्रॉनिक इलेक्ट्रिकल
German PSU factory sing sangat pinaba Rajya Sabha ki MP ningthau lesem sana jawbana Parliament ta taksinkhre ganang phongkiba Parliament ni phomgi 0 hour da MP sana jawbana lengak na salai jaba factory sing Manipur da sangat pinaba wafam pukhaladuna Manipur si saurak na Meeoi lak kunthra rom tamak leiba apikpa state amani state asida haujuk phawbage oina achauba Industrial Corporate House ama phawba leite haike haujuk salai jariba sing asidi apikpa enterprises khara khaktane nauna phongkiba population census matungina state asigi literacy rate asi sada 76.94 oide kumja 2022-23 gi report matungina laiba asigi lairiba sahi gi unemployment rate asi samsat sada 3.2 ne adumana bak Manipur gi oina sada 4.7 de lairi mahana makha taraduna Manipur gi oina larik laisu mangal phanglaba thabak phangdirba Meeoi aduki matik hengalakle lamdam asida electronic electrical computer amadi atai engineering branch singi degree amadi diploma pairiba naha sing yauna makhut masa hairba naha aduki matik lairi hairba larik laisu hairba naha singi mirol asida thabak pibina bagidamak state asida electronic electrical ready-made German singi oiba public sector undertaking singi assembly unit section tawbinaba union government gi puning sangsinki khongthang asina mai pak na paikhalabati state asigi sermit loan phagat hanbada mateng pangba oina electronic electrical amadi computer gi part masa masa sing state asida sajaba yargani haiba khongthang asina state asigi thabak phangdriba naha singda thabak pibina bagi khodong saba adu su phangbata natana lamdam asigi sermit loan phagat hanbada su mateng panglagani naha sing mayai ka bachinja ki ipak lukki gadabadagi kanba ngamlagani leba asigi phibam phagat handanaba honabadasu saruk yajaba ngamlagani haina MP sana jawbana mari lenaba singda thamkhe